ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯆꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 5ꯗꯒꯤꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯛ ꯇꯝꯖꯒꯦ, ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯃꯦꯁ ꯄꯥꯏꯈꯠꯆꯒꯦ꯫ ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯋꯥꯈꯜ ꯌꯥꯝꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯃꯍꯩꯒꯤꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯉꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯃꯊꯪꯗ ꯕ꯭ꯔꯤꯖ, ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯊꯧꯗꯣꯛ ꯌꯥꯝꯅ ꯊꯦꯡꯅꯒꯅꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯃꯤꯅ ꯁꯦꯜ ꯊꯧꯔꯒꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯀꯅꯤ, ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔ, ꯂꯣꯇꯔꯤ ꯌꯥꯎꯕ ꯀꯥꯟꯅꯔꯣꯏ, ꯐꯝ ꯍꯣꯡꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯃꯤꯊꯨꯟ, ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯁꯦꯜ ꯊꯧꯔꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯅꯤꯡꯕ ꯊꯨꯡꯗꯦ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ, ꯂꯝꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯊꯨꯡꯂꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯀꯔꯀꯠ, ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯙꯔꯃ ꯀꯔꯃꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯟꯅꯕ ꯈꯣꯠꯅꯕꯒꯤ ꯊꯕꯛ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯁꯤꯜ ꯂꯥꯡꯕꯗ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯃꯤꯊꯨꯟ, ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤನ್ ꯇꯧꯒꯅꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯉꯤ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯩ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯩ꯫ ꯀꯟꯌꯥ, ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯃꯤꯉꯣꯟꯗ ꯁꯦල් ꯃꯇꯦꯡ ꯄꯤꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯉꯤ, ꯐꯝ ꯍꯣꯡꯉꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯁꯦꯜ ꯐꯪꯉꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯕꯥꯛ ꯅꯨꯡꯉꯥꯏꯇꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯇꯨꯂꯥ, ꯇꯥꯡ 5ꯗꯒꯤ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ, ꯄꯨꯡ ꯏꯁꯩ ꯇꯧꯕ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯥꯟꯅꯕ, ꯃꯤꯡꯆꯠ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯅꯤ꯫ ꯇꯥꯡ 9ꯗꯒꯤ 8 ꯉꯥꯛꯄꯤꯒꯅꯤ, 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯒꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯀꯥꯟꯅꯕ ꯋꯥꯠꯀꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯊꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫ ꯕ꯭ꯔꯤꯁꯤꯛ, ꯇꯥꯡ 5ꯗꯒꯤ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜꯒꯅꯤ, ꯋꯥꯈꯜ ꯁꯥꯒꯅꯤ, ꯊꯕꯛ ꯊꯧꯔꯝ ꯆꯔꯥꯡꯅꯒꯅꯤ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯊꯕꯛ ꯆꯤꯟꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ, ꯀꯔꯕꯥꯔ ꯇꯧꯕ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯇꯧꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯙꯅꯨ, ꯇꯥꯡ 5ꯗꯒꯤ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡda ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ, ꯑꯅꯧꯕ ꯃꯔꯤ ꯃꯇꯥ ꯐꯪꯒꯅꯤ, ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ꯫ ꯇꯥꯡ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ,
पंदुना लेरक्पा सेल फंगनी हक्चांगी ओइनदी अकाइबा लेते महैगिदि निंगबा थुंगबा वाटली पाखंग लेसाबिगी ओइनदी हाइना सिंगनगनी मकर तांग मंगादगी तरेट फावबगी मनुंगदा मीना सेल थौरगनी मरी मतागी उपाय तौगनी वखल सरांगनगनी निंगबा थुंगबा वाटली फम होंगनी तांग निपानदगी तरामाथोई फावबगी मनुंगदा सायेनगी कारबारदा सेल मांगनी लॉटरी यावबा सेल मांगी वानोम सक्रि थांगी इशोरगी थबक थोरमदा पुकनिंग संगी हक्चांगी ओइनदी सबित सबित तौई महैगी ओइनदी सक्रि थांगी पाखंग लेसाबिगी ओइनदी मुक्नै कुंभ तांग मंगादगी तरेट फावबगी मनुंगदा वखल सरांगनै इमुंग मनुंगी मियोइदा पेंदे मीगी असोइबा उगली साउनिंगबदगी तुमफम चाफम खंगदे कारबार तौबा कानाबा वाटली तांग निपानदगी तरामाथोई फावबगी मनुंगदा फम होंदोक होंजिन तौई सेल मांगी मरुपना येकनबा ओइ हक्चांगी ओइनदी नुंगाइफम खंगदे महैगी ओइनदी चक्री थांगी पाखंग लेसाबिगी ओइनदी थुंगनगनी अरोइबदा मिन्ना पाइखसगे तांग मंगादगी तरेट फावबगी मनुंगदा फम होंदोक होंजिन तौई अनौबा मरुप मफांग फंगी मरी मता चावी लॉटरी यावबा कानै लीला ड्रामा येंगबा पामी मीगी उपाय फंगी तांग निपानदगी तरामाथोई फावबगी मनुंगदा लमदा चटपा कायदे वानो ममाई फाई कारबार तौबा सुबा नोंबा कानै हक्चांगी ओइनदी कायदे महैगी ओइनदी फजना चटली पाखंग लेसाबिगी ओइनदी थुंगनै